Singjamei Assembly Constituency MLA Yumnam Khemchand BJP Legislature Party ki luching boy na khalakpada Singjamei gi miyam na taram na upagi wafam fongdorokpaga loinana Khemchand Chief Minister oina wasak lawraba matungda state asi mahusagi punsida hanjilaknaba honabana ahanba khongthang oihaningi hairakli hiramasada Impact News ki paudam ama Singjamei Assembly Constituency MLA Yumnam Khemchand BJP Legislature Party ki losing mo na khalakhiba aduga Manipur da hojik semgadoriba popular government asigi mahakna chief minister oina wasak lawgodoriba asungumba Manipur ki hojik hongliba achauba political development asimatangda Manipur miyang gi thamoida muswakhalda kari fauri aduga Sri Yumnam Khemchand Manipur ki chief minister oigadoriba sida makoina karamna taramna oi aduga losing basina Manipur ki damukta kari karamba makhal gi thabak thoram sing pakhat hanimi gi hawi matangda miyang unaduna miyang gi ba wakhalon musung miyang gi ba monama taminasi pong khoi Yumnam Khemchand khoi Singjamei Assembly Constituency MLA Yumnam Khemchand Manipur ki BJP Legislature Party ki losing mo na khalakpa aduga ngasi maksi chief minister oina Manipur ki chief minister oina wasak lawgodoriba sida khoi senior citizen mo na kari phobi ge waham thambiu yam nungaiba ipungda anauba hanagi situation sitagi afaba oirakani haina khanjai thanabadagi horukuni masu tawriba situation sida mano loina khangaba ngakani khangnaba tawa asina mana phanaba honarakadabani aibisi ai thamjari same oina wasak lawr matungda yan hana kari karambagi thabak kari step hana lakhon hanba pami chathok chachin yadeba athingma thami base akhoi gi laiba asidaida Manipur asidaida amaga phawdok ko yana de sida khunda la chana nikhi jana phana chatpa pami aduga lanjena to leibe mayang se mai mayungda hanjal hanba ingna chikna mara tapna leiba du pami hana leiramba du maina yam nungai ba phawe duga loina na akhoi ki kendra siki soina ahamba ne bako development da kaida na khalapa raktawa male aduga santi su rakadaba male ujik changna ba yadiba khatna chainari ba mayam se ana peace laktana amaga cooperation pinadana yam santi leiba lamdam ama oirakani na khalle oriba Manipur gi aso political development ahomom lakpasida khoi Manipur gi citizen moina kari phobi pagi yam noi jara khoi gi lan asu tawise simtang hanban lo sembiba hek wasak lo bolo ga ko pamchari se sikak hajege Manipur noi ba ya ba propo oisono na Singjamei kendagi Yumnam Khemchand honorable chief minister chance la phangwa se yam thile nuai hare masi hajani kari thabana pakhal hin bole masi hamdadi santi hana porapa argi IDP singi magi mafam jana hanjan jakhiba aduga kuki maitai naga akoi punna hingmina ba adugi haiba khongthang du hana pakhani Khemchand gi leadership makha da hairi posting asi thawona pangthoba ngangani habegi thajab leibra lei marks akoiga aiga lekai imta leimina ko yamna luna tinarapa marup amani magi mathongna maringjen haidoki wa se adum ngakna satpa tawangamba magi shakti ma leijabani aduna mana kano ingangani haina thajai wakhaldasu thamoidasu yam nungai ba haitare nungai ba phawe karigino ba matamda masu wana akoisu wana chelakpagi mahaido akoisu phange semoina wasak lawr matungda kari karamba thabak na yan han pangtho hanimage semoira matungda akoi huji koriba Manipur gi situation se lan gi nungi khara chamamna ba khara di leidana masi hana solve tawragadi mayam se tangdu leitana loi leini na khale hojik se khoi ji highway sing da chaso job ngamdri IDP mayam relief camp da leidi ko aduga ton issue mayam leidi hare leidi lan sin crisis sin moiraga sigi manungda khwaidai maru oiba ihana to honing ba kari lebage ihana hana to honing ba se haragadi akoi relief camp da leiba mayam se CC gi magi mafam chana haitare magi mafam chana magi yum haibasina darkar ni khwaidagi maru oina yum du da hana ma adu da hana focus ohaninge kanoda relief camp da leiba singji hana miyamna pamli posi khoi Khemchand chief minister matungda ngamgani thabona pangtho ngamgani haibagi thajab leibra adu akoi ju thajaba ma lei karino da masu maril amadi leijabane ba magi mayamna ngamdaba thabam di tawba ngambane ba magi masasida aduna praja singina suma ba thajaba thambagi manga handak sem oirise ko yamna nungai ba ai putsida Singjamei da sem je mana han mane ani hairage adugo mana sem para ko yam nungai je praja mayam ju nungai bo asunu matang du leitana leiba si pame ko gi ngasi di chief minister wasani haibagi khoida thajaba leibaga loinana sentagi consignment pira amnina madugi da mudda miyamna khorangamba miyamna waramba punamaktugi khitang yaiphanabagi lambi ama laktorabra sineba aruga tangdu leitaba hojik sahi amadi leiri na khalli koi lakado jere election round 27 da lakado sigi February da tawgodamnina tangdu leitaba miyamgi da mudda khalaga afaba lenga ama lakpiragadi akhoi madugi da mudda yapamangon thongi minarasi na ina miyam da thamjari Yumnam Khemchand Manipur gi lusing boina lakpa si khoi gi Manipur miyam maroina Singjamei Assembly Constituency miyamna yamna haraute yamna opagloina Yumnam Khemchand lusing makhada laigadriba Manipur gi popular government asina Manipur yam thuna khoi gi tangdu leitaba
ꯐꯨꯔꯨꯞ ꯃꯁꯤꯡ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕ ꯌꯥꯕ ꯑꯗꯨꯒ ꯂꯩꯔꯤꯕ IDPꯒꯤ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯄꯤꯁ ꯅꯣꯡꯃ ꯑꯁꯤ ꯄꯨꯔꯛꯄ ꯉꯝꯅꯅꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯦ ꯋꯥꯐꯝꯗ ꯊꯝꯂꯛꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯡ ꯂꯤꯁꯤꯡ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯃꯈꯩꯗꯒꯤ ꯊꯝꯂꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯂꯒ ꯉꯁꯤ ꯋꯥꯁꯛ ꯂꯧꯒꯅꯤ ꯍꯥꯏꯔꯤꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯝꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯁꯨꯕꯥꯁ ꯁꯔꯃꯒ ꯂꯣꯏꯅꯅ ꯂꯥꯜ ꯄꯥꯜꯋꯤꯡꯉꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ